अहानबदा उरुबपाव SSA amadi ramsagi makhada leiramba oza listing ahom jamri marifu anoba account hetagi tolof lawgadabani haina lengang na thogibo order ado handokpiu haina item na wakat mifam phamkrai State Cabinet Manipur Staff Selection Rules listing ani kunitoi ayaba pikhibaga loinana Manipur Staff Selection Commission gi chairman hapa amasung atai posting creation tobada ayaba pikrai Kurumjari LUXMI KONGKHAM Nauzi Dungtilgi Mami TV News Update Pizari Pau Sandongna Pizari SSA amadi ramsagi makhada leiramba state lengana lotion kraba oza listing ahom jambriga marifu anoba account hetagi tolof lawgadabani haina lengana thokibo order ado handokpiu haina All Integrated Teachers Association Manipur item na wakan mifam phamkrai wakan mifam ado ngasi porompata leiba Imphal East ki JDO Zone 1 amadi Khuyathong da leiba Imphal West ki JDO Zone 2 gi office mamangda SSA amadi ramsagi makhada leiramba oja kyana kholau kya lauduna amadi placard kya paiduna sathake wakan mifam adu da saru yakiba tabungkhok upper primary school gi oza moirangthem sunita na hai ngasi wakan mifam asida saru yariba oza singa se kumjali singani tarani thoi tarahumdoi taramari amadi taratarukta central sponsored scheme ama oiriba SSA gi makhada regular teacher oina khankibane SSA gi makhada oza oiba singa se tolob chang naina bibi dabadagi wana khangduna lakhibane adubo lengana kumjali singani kunda SSA gi makhada lokhiba oza singa se state graduate teacher oina loksin bikhe Madudagi oza singi awaba si koktuna chang naina tolof fanglakibane adubo ikhang khanghaudana mamang thagi August 12 da oza singi tolof head ase tongalagani hairakpa ase yamna laibak thibane salary head tongalakpa asina hauzik amok mamangda oikiba mawangda oza singda awaba kaya thengnagadore masi lengangna oza singa sigi yengbiduna handokpiu haina mahagna makha taki अखोईगी यामना अखोई ओजासिंग से विक्टिमाइज तौबीबगी मवोंगदा अखोईगी कनो से सैलरी हेड से तोंगालनी है ना हाइबिरकपसे अखोईदे याम थमोइदे सोकवा मतमदुदा अखोइना थेंगनागिबा प्रॉब्लम दो था मापन फंगदबा था निपान फंगदबा दुगी प्रॉब्लम दो अखोइदे हुजि अमु फेस तौरनी हाइबसे अखोई हुजि आई ओजा ओइजरसु मिट उदबनिना ngसाइगी था थागी सैलरी लाक्तबा मतमदा अखोइसे कयाम वागे हाइबसे मी यावदो चटपे यादे पैसा यावदो कनो तौबे यादे इचागी सुगी तौग मैम सिम से यंगबीरकांदा सरकारना ngasi अखोई फमजरिसे नुमित अनीमा अखोई मास क्यूजुअली लौजरग्रे नोंगमा ngasi ama कनो तौरे अखोईगी सिट इन प्रोटेस्ट तौजरेको अखोईगी आई इसामकी स्कूल सिदा ओजा तरु खक लेबनी क्लास 8 लेबसिदा ओजा तरु खक लेबसिदा अखोई मरीदी सिदा प्रोटेस्ट लाएब अदो छात्र सिंगदो जि कांगोंग जायरमनेबा सरकारना मियेंग चंगबियु अखोईगी सैलरी हेड तोंगान बसे सिट तौबिगनु छात्रगी खनबियु अदुगा ngasi बावदा नुबि हुनी सुराबसिदा सरकार की माइकेदगी करिगुम्बा एसुरेंस अमते पिबिरक्तबा करिगुम्बा अमते हाइबिरक्तबसे यामना पुगनिंग नुंगाइतबा अखोइसे करि हेना खनबिरिनो हाइबसे अखोइ वखल सिदेदि याम नुंगाइतबा फावे दुना State Cabinet na Manipur Staff Selection Rules listing ani kunithoi ayaba pikhibaga loinana Manipur Staff Selection Commission ki chairman hapa masung atai posting creation tobada ayaba pikrai Ngarang numidang wairam pung manga dagi Chief Minister N Birena chair lauduna mahaki Secretariat Office ta pangthokiba State Cabinet ki mifam aduda tongan ba department singi agenda kuntra humdoi khanakhibaga loinana ayamba agenda se ngarang gi mifam na ayaba pikrai State Cabinet ki mifam aduna Indo-Myanmar border gi yangshin bagi thabak Assam Rifles ta tawraga lakpa ado State Lengang na Home Ministry dagi ayaba lauraga border paringda Police Outpost Kontramari Imphal Jiribam Lambi paringda Police Outpost Taruk Manipur Police Housing Corporation na Shabada Cabinet na ayaba pikrai State asigi oina Water Resources Department na Nodal Department oiraga State Water Informatics Center SWIC ama lingbadasu ayaba piki Imphal West Central Haina SDC ki circle ama leiriba se missing yamna yamba amadi yamna su pak chawba maramna miyam gi khudong chaba yengduna circle ani thokpada cabinet ayaba pikrai hanagi lamfel de leiba circle asina number 1 oiraga SDC circle 2 haiba ama singdamai gi area da thambada cabinet ayaba pikrai loinana Manipur Land and Forest Cell hangbada su ayaba pikrai National amasung international gi thakta medal kaya laurak liba sanaroi singi yengduna Manipur macha singa chanaba gam singi ko sing hapchin bada cabinet ayaba pikrai Chief Minister's Health for All scheme ase hena mai pakba
ꯆꯪꯁꯤꯟꯕ ꯉꯝꯅꯕ ꯑꯋꯥꯠꯄ ꯁ꯭ꯇꯥꯐꯁꯤꯡ ꯀꯣꯟꯇ꯭ꯔꯦꯛ ꯑꯣꯏꯅ ꯂꯧꯕꯗꯁꯨ ꯀꯦꯕꯤꯅꯦꯠꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯖꯨꯔꯤꯕꯥꯝ ꯏꯝꯐꯥꯜ ꯔꯦꯜꯋꯦ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯒꯤꯗꯃꯛꯇ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯀ ꯂꯣꯏꯅꯅ ꯇ꯭ꯔꯦꯟꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯄꯨꯔꯛꯂꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗ ꯊꯝꯕ ꯑꯃꯗꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛ ꯂꯧꯁꯤꯟꯒꯤ ꯊꯕꯛꯅ ꯀꯔꯝꯅ ꯄꯥꯏꯈꯠꯄ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯖꯣꯏꯟꯠ ꯚꯦꯟꯆꯔ ꯃꯣꯗꯦꯜ ꯑꯃ ꯄꯥꯏꯈꯠꯅꯕꯁꯨ ꯁ꯭ꯇꯦꯠ ꯀꯦꯕꯤꯅꯦꯠꯅ ꯑꯌꯥꯕ ꯄꯤꯈꯤ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯑꯔꯕꯥꯟ ꯑꯦꯔꯤꯌꯥ ꯇ꯭ꯔꯥꯟꯖꯤꯠ ꯑꯣꯔꯤꯌꯦꯟꯇꯦꯗ ꯗꯤꯚꯦꯂꯞꯃꯦꯟꯠ ꯄꯣꯂꯤꯁꯤ 2022 ꯁꯦꯝꯕꯒꯤ ꯑꯌꯥꯕꯁꯨ ꯁ꯭ꯇꯦꯠ ꯀꯦꯕꯤꯅꯦꯠꯅ ꯑꯌꯥꯕ ꯄꯤꯈꯤ꯫ ꯄꯣꯅꯤ ꯌꯣꯛꯈꯠꯅꯕꯒꯤꯗꯃꯛ ꯏꯝꯐꯥꯜ ꯏꯁꯀꯤ ꯄꯥꯡꯒꯩꯗ ꯂꯩꯔꯤꯕ ꯃꯥꯔꯖꯤꯡ ꯄꯣꯅꯤ ꯀꯝꯄ꯭ꯂꯦꯛꯁꯀ ꯊꯪꯅꯅ ꯂꯩꯔꯤꯕ ꯂꯝ ꯗꯥꯏꯔꯦꯛ ꯄꯔꯆꯦꯁ ꯇꯧꯅꯕꯒꯤꯗꯃꯛ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯕꯒ ꯂꯣꯏꯅꯅ ꯃꯗꯨꯒꯤꯗꯃꯛ ꯂꯨꯄꯥ ꯀ꯭ꯔꯣꯔ 2 ꯏꯌꯔꯃꯥꯔꯛ ꯇꯧꯕꯗ ꯀꯦꯕꯤꯅꯦꯠꯅ ꯑꯌꯥꯕ ꯄꯤꯈꯤ꯫ ꯂꯣꯏꯅꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯀꯨꯏꯗ SDC ꯁꯔꯀꯜ ꯑꯃ ꯍꯥꯡꯗꯣꯛꯄꯒꯤ ꯑꯌꯥꯕꯁꯨ ꯀꯦꯕꯤꯅꯦꯠꯅ ꯄꯤꯈꯤ꯫ Holistic Vista Substance Use Disorder Treatment Center Sinduna Networking Program with Law Enforcing Agency and CBOs haina mingthonba thoram ama ningthemcha karongda leiba center asigi program holda pangtokre. Thoram aduda Imphal West District ki SP KHI Sibakantana Chief Guest Working Women Group ki General Secretary Hizam Ranjitana Guest of Honor amadi Holistic Vista Substance Use Disorder Treatment Center ki Chief Functionary Lalit Sabamna President oina sargyakhi. Rehabilitation Center Sigi inmates Singna Sarugyaduna Pangtokiba Thoram Aduda Imphal West District SP KHI Sibakantana Hai Chahi Tara Mangadagi Kuntra Fawbagi Manungda Leiba Lamdam Asigi Naha Ayamba Nisa Sizinare Drug na Society Asigi Tungi Yumbi Oigadoriba Naha Sing Noma Nomagi Laksil Lakpashina Aikoigi Tungi Mirolda Gari Oirapa Yai Hebasi Mipainingai Oire Rehabilitation Center Singda Laying Bagi Kudong Chaba Lauriba Singna Course Asigi Kanaba Lauraga Nisadagi Laptokna Leiraga Afabami Amamam Oinaba Honase Rehabilitation Center Asidigi Tokraba Matu Nisa Sizinaba Toklaga Nisa Sizinariba Sing Nisagi Ipaktagi Kanbada Mating Pangbiu Hanaso KHI Sibakantana Fongdoki Bakoi aina halusi sidal lei ko kaisi rina sana sana willing ko yato la mata order to by force labor ayam mo maximum noi loina sai sana ai changes sa ko ke ta change ko ko ke halu la mata le ko rina that's how the si rapo si thabo ke habo ko si acha ba si rehab center le thamna moi phajina phanji ko lan si habi men lekai da atuki road ko lobi la ri ko si ko se Asigi drug ke lega sa line thakabani Thoram aduga mari lenana center asigi chief functionary Lalit Sapam Nahai Rehabilitation Center asina addiction na naraba myoy amada piriba treatment gi mong asi tongan balamda thabak tawriba singda khangan nabagi pandamda program asi pangtokpane drug addict amana ihan hanbada sizinaba nisa si ayambana yuna oigale Addiction laina asi lairik haitaba ngausinaba myoy khaktana oigani haiba leite lairik hairaba gyan lawsing ningthina leiraba myoy kya amaso drug addict oire lamdam asida drug addict ki masing asi noma nomagi hengalakli maramaduna lamdam asida treatment facility masing hengalhanba tangai fade hainaso mangna phongdokhi aduna kana umba lupa na to rupi ma kona sibit treatment to kada magi farak ko ya bagi hete na kona percentage ho pase mi sida kutha treatment to re kala kutha treatment to ka sa pena pa se mi nipa tagina tara ho ne nipa tagina tara ho se ma se phaba me khalo ne to ta ga di masi ko very great achievement hai Thoram aduda Working Women Group ke maikadagi center asigi inmates singna sizinanaba batches sing center asigi officers singda kusinaki Jawaharlal Nehru Institute of Medical Sciences Zanimsta MBBS tambagi mamangda se chama oirambadu yankai amaga hengatuna punna se chamaga yankai suhanbada National Medical Commission ki makhada Medical Assessment and Rating Board MARB da ayaba pirakre MARB na Janims ki din Principal da tharakpa letter of permission ki matung ina mamangda se chama oirambadu se yankai hengalaga apunba se chamaga yankai tamba yaragane Hengaliba Sida said no admission to Wadagi Sanaragane, said Masing Hengalak Pasiga Mari Lenana, National Medical Commission of Piba Guideline Gi Matung Ina, Institution Asik Academic Year that Tangai Fadaba Infrastructure, Teaching Faculty Amade Clinical Materials Sing Mapung Fana, Tambagi Togdang Kudimag, Institution Asina Logadabane, MARB na Piriba Yaba say, Fangnabagi Damag, Hariba
wafumsing asida aranba amasung shasinaba thabak thoramsing tawramlaba amadi NMC na chathaba assessment ta asuiba thengnarabadi madugi daita institution asina pugadabane loinana letter of permission adusu handokani haire. Customs Preventive Force na kumjali singani taratarat ki July ko nipanda More Ward number 3 dagi WY tablet listing amaga kona na fakiba Myanmar macha ama ngarang special court na NDPS eki makhada chahi mangaga thatara gi phadok pikre court na phadok pikraba myoy adudi ko hete chahi kunthra manga apokpa yuse kawe mahag Myanmar gi moiwa devai ninging dagini myoy asi kumjali singani taratarat ki July thadagi sajiwada leiba Manipur Central Jalda leraki bani haire. Customs Preventive Force ki IONA myoy asigi mathakta charge sheet pikhat kraba matung case asigi wayal chatharaki bane wayal chathaba loiraba matung ngarang court asina lupa lising kungi fine ge loinana chahi mangaga thatara gi phadok pikhi bane wayal chathari ngai manungda myoy asina jail da lekhiba matam ado phadoki matam dagi kakthana baso court asina mari lenaba singda khanganki chahi asigi June 19 dagi hoduna Sangai Ethnic Heritage Park sabaga loinana Demand Committee on Construction of Ethnic Heritage Park DCCEHP Kaibulam Jau Chingmai amadi Chanpur na changsilakpa khongjang matam kharagi oina handokle haina committee asigi secretary Salam Saratna thopa cherol amana khangalakle cherol aduna hai Chief Minister N Birena Sangai Ethnic Park ke component khara Kaibulam Jauda athuba matamda saba hauragani haibagi thazaba pirakpadagi Demand Committee on Construction of Ethnic Heritage Park DCCEHP amadi yamna kumna khanaraba matungda changsil lamba khongjang matam kharagi oina komthokle loinana Kaibulam Jau National Park ta tourist sangba amade Forest Department ki official changbada athingba thamlamba adu ngasidagi lokthokle haina cherola sina makha thari COVID-19 ki laichara sidagi ngakthoknaba achamba section tawrang khara ngangna chatpinaba Mami TV ki maike dagi nexinjari madudi yumdagi hek chathokpaga face mask upiyo miamaga gi marakta fotaru keraba thambiyo mai khu satoina hamdokpiyo amadi COVID vaccine kapi yarbasing sungsoi soidana COVID vaccine kapthoktuna laichara sidagi kanaba myampuna honaminase aroibada maroibaba amuhana SSA amadi Ramsa ki makhada leiramba oja listing akhum chamriga marifu anova account hetagi tolof logadabani haina lengangna thokiba order ado handokpiu haina item na wakan reform phamkre State Cabinet na Manipur Staff Selection Rules listing ani kunithoi ayaba pi ki bagal winana Manipur Staff Selection Commission ki chairman hapa amasung atai posting creation tawada ayaba pikre Matang asida nungchil ki Mami TV News update loisinjare hinu pau gi damak midang wairam pung 5 gi prime time English news mening tabiyo Welcome you all to Lunako Residential School at Chanung, Imphal East. An exclusive co-education residential school located on a sprawling 50-acre campus will be affiliated to CBSE New Delhi. First academic session will begin in April 2023 for classes 4 to 8.
Hurry up for registration. एडमिशन की खुदोंचाब लेजरे इंडिया की मनुंदा ममिंग लेरबा इंस्टीट्यूट सिंगदा MBBS, MD, MS, BDS तमनिंग सिंगिदमक नीट क्वालिफाइड ओइरबा छात्र सिंग लो पैकेज तमबगी खुदोंचाब लेजरे अमदी इंजीनियरिंग तमनिंग छात्र सिंगी ओइना IILM यूनिवर्सिटी ग्रेटर नोएडा इन कोलैबोरेशन विद IBM दा तमबगी खुदोंचाब लेरे नॉर्थ ईस्ट स्टूडेंट्स सिंगिदमक स्पेशल स्कॉलरशिप की खुदोंचाबसु पिजरी 7005414830 नत्रगा 7310184494 नत्रगा 8787362480 अमसुंग 038529535527 अकुपा मरोल की दमक पिजरीबा नंबर असिदा ngasi